ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯂꯩꯀꯪ ꯊꯝꯕꯥꯜꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛꯇꯣ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯒ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯊꯔꯣ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯤ꯫ ꯀꯣꯟꯊꯣꯡꯁꯩ ꯑꯗꯣ ꯑꯃꯨꯛ ꯁꯠꯇꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯊꯤꯡꯖꯤꯜꯂꯤ꯫ ꯃꯈꯨꯠꯇ ꯕꯣꯇꯜ ꯑꯃꯗꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯐꯥꯏ꯫ ꯏꯁꯩ ꯉꯪꯗꯨꯅ ꯂꯥꯛꯏ꯫ ꯑꯇꯤꯌꯥ ꯑꯗꯨꯗ ꯅꯣꯡ ꯈꯣꯡꯕ ꯑꯃꯗꯤ ꯅꯣꯡꯊꯥꯡ ꯀꯨꯞꯂꯛꯂꯤ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯑꯃꯨꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯟꯈ꯭ꯔꯤ꯫ ꯊꯔꯣ ꯃꯆꯤꯜꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯑꯣꯏꯅ ꯉꯁꯥꯏꯗꯒꯤ ꯅꯣꯡ ꯃꯪꯕꯁꯤ ꯍꯧꯖꯤꯛ ꯅꯣꯡ ꯆꯨꯗꯣꯏꯁꯤ ꯑꯁꯤꯒꯤ ꯑꯣꯏꯔꯦꯀꯣ꯫ ꯀꯥꯟꯅꯔꯣꯏ, ꯑꯩ ꯃꯈꯥ ꯂꯩꯀꯥꯏ ꯗꯨꯀꯥꯟ ꯌꯧꯅꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯍꯧꯕꯅ ꯐꯔꯤ꯫ ꯃꯝꯒ ꯃꯝꯁꯤꯜꯂꯛꯄꯒ ꯇꯣꯔꯆ ꯂꯥꯏꯠꯁꯤꯅꯗꯤ ꯀꯩꯗꯧꯔꯨꯅꯤ, ꯅꯣꯡꯅ ꯖꯝ ꯖꯝ ꯆꯨꯔꯛꯂꯕꯗꯤ꯫ ꯑꯁ, ꯑꯩꯗꯤ ꯁꯥꯇꯤꯟꯁꯨ ꯌꯥꯎꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯗꯨꯀꯥꯟ ꯌꯧꯅꯕ ꯆꯠꯂꯤ꯫ ꯗꯨꯀꯥꯟ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯀꯦꯔꯣꯁꯤꯟ ꯂꯤꯇꯔ 2ꯗꯨ ꯂꯩꯔꯤ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯌꯨꯝ ꯌꯧꯅꯕ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯈꯣꯡꯅꯥꯡ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯗ ꯅꯣꯡ ꯑꯗꯨꯁꯨ ꯖꯝ ꯖꯝ ꯂꯥꯎꯅ ꯆꯨꯊꯔꯛꯂꯤ꯫ ꯊꯔꯣ ꯃꯆꯤꯜꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤꯅꯦ, ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯁꯣꯏꯗꯅ ꯅꯣꯡ ꯑꯁꯤ ꯆꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯣ꯫ ꯑꯁ, ꯌꯧꯒꯗꯕꯁꯨ ꯈꯖꯤꯛꯇ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯣꯡꯁꯤ ꯆꯣꯠꯂꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯅꯥꯔꯒꯅꯤ꯫ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯊꯨꯞꯂꯒꯦ꯫ ꯑꯩꯗꯤ ꯏꯁꯥꯁꯤ ꯅꯣꯡ ꯆꯣꯠꯄꯁꯨ ꯌꯥꯗꯦ, ꯀꯣꯛ ꯍꯦꯛꯇ ꯆꯤꯛꯏ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯍꯣꯇꯦꯜ ꯆꯠꯇꯣꯏꯅꯤꯀꯣ, ꯑꯗꯨꯅ ꯅꯥꯍꯟꯕꯒ ꯌꯥꯕ ꯅꯠꯇꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯅꯣꯡ ꯊꯨꯞꯄꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯅꯣꯡ ꯊꯨꯞꯂꯤꯉꯩꯗ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯃꯨꯁꯨꯛ ꯃꯨꯕ ꯑꯃꯈꯛ ꯈꯣꯡꯅꯥꯡꯗꯨꯒꯤ ꯃꯁꯥ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯃꯒ ꯂꯩꯕ ꯑꯗꯣ ꯊꯔꯣꯅ ꯎꯔꯛꯂꯤ꯫ ꯑꯃꯨꯛ ꯅꯣꯡꯊꯥꯡ ꯀꯨꯞꯄꯗ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯂꯤ꯫ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯉꯧꯔꯣꯡ ꯉꯧꯔꯣꯡ ꯑꯣꯟꯈꯠꯂꯗꯨꯅ ꯑꯉꯧꯕ ꯉꯥꯛꯇ ꯄꯥꯡꯗꯨꯅ ꯑꯃꯨꯕ ꯑꯃꯠꯇ ꯌꯥꯎꯗ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯗꯣ ꯈꯣꯡꯅꯥꯡ ꯃꯁꯥꯗꯨꯗꯒꯤ ꯆꯦꯞꯊꯗꯨꯅ ꯌꯦꯡꯊꯔꯛꯄ ꯑꯗꯣ ꯃꯗꯨ ꯎꯕꯗ ꯊꯔꯣ ꯑꯗꯣ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ꯫ ꯏꯃꯥ, ꯑꯁꯤ ꯍꯥꯏꯅ ꯈꯪꯂꯥꯎ ꯂꯥꯎꯏ꯫ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯂꯤ꯫ ꯃꯁꯥ ꯑꯗꯨ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯆꯔꯕꯁꯨ ꯌꯨꯝꯇꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ꯫ ꯀꯣꯟꯊꯣꯡꯆꯩ ꯑꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯝꯂꯒ ꯇꯍꯥ ꯃꯆꯦ ꯊꯝꯕꯥꯜꯒꯤ ꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯊꯔꯣꯅ ꯏꯄꯥ ꯄꯥꯈꯠꯅ ꯂꯥꯛꯄ ꯎꯕꯗ ꯊꯝꯕꯥꯜꯅ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯊꯝꯕꯥꯜ ꯆꯥꯛ ꯊꯣꯡꯂꯝꯕ ꯑꯗꯨ ꯇꯣꯛꯂꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯊꯔꯣꯅ ꯃꯁꯥ ꯑꯗꯨ ꯏꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯐꯤ ꯑꯀꯪꯕ ꯑꯃ ꯂꯧꯔꯤ꯫ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯀꯣꯛ ꯑꯗꯣ ꯅꯣꯡꯅ ꯆꯣꯠꯄ ꯑꯗꯣ ꯃꯔꯝ ꯑꯣꯏ ꯁꯣꯏꯗꯅ ꯅꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯆꯣꯠꯂꯤꯕ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯤ꯫ ꯑꯗꯨꯕꯨ ꯊꯔꯣꯗꯤ ꯈꯣꯡꯅꯥꯡ ꯃꯁꯥꯗ ꯎꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏ ꯃꯁꯥ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯪꯗ ꯒ꯭ꯔꯨꯡ ꯒ꯭ꯔꯨꯡ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯧꯕ ꯂꯥꯡꯕ ꯃꯁꯥꯗ ꯆꯪꯈꯤꯗ꯭ꯔꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯊꯔꯣꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯆꯅꯃꯛꯀꯤ ꯊꯝꯕꯥꯜ ꯑꯗꯣ ꯊꯋꯥꯏ ꯋꯥꯔꯤ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯈꯟꯕꯗ ꯃꯁꯥ ꯅꯣꯝꯗꯨꯅ ꯊꯝꯕꯥꯜꯅ ꯀꯧꯕ ꯑꯗꯨ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯊꯝꯕꯥꯜꯁꯨ ꯆꯅꯃꯛꯀꯤ ꯄꯥꯈꯠꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯑꯃꯝꯕꯗ ꯆꯠꯂꯨꯕꯒ ꯃꯔꯝ ꯑꯣꯏ ꯂꯥꯏꯇꯤꯟ ꯑꯣꯛꯅꯔꯛꯂꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯛꯂꯤ꯫ ꯊꯝꯕꯥꯜ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯗꯣ ꯃꯩ ꯊꯥꯔꯤ꯫ ꯊꯔꯣꯕꯨ ꯑꯣꯛꯊꯣꯛꯄꯤꯔꯤ꯫ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯄ ꯉꯥꯏꯍꯥꯛ ꯀꯥꯟꯅꯔꯒ ꯊꯔꯣ ꯑꯗꯨ ꯋꯥꯈꯜ ꯂꯥꯛꯂꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯊꯔꯣꯅ ꯈꯖꯤꯛ ꯋꯥꯈꯜ ꯇꯥꯔꯛꯄ ꯎꯕꯗ ꯅꯨꯡꯁꯥ ꯊꯤꯔꯝꯕ ꯑꯗꯣ ꯈꯔ ꯐꯔꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯊꯔꯣ ꯌꯦꯡꯅ ꯍꯥꯏꯔꯛꯂꯤ꯫ ꯊꯔꯣ, ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕ ꯍꯥꯏꯕꯅꯤ꯫ ꯁꯤ ꯏꯁꯤꯡ ꯒ꯭ꯂꯥꯁꯁꯤ ꯊꯛꯆꯤꯜꯂꯣ, ꯑꯗꯨꯒ ꯆꯠꯂꯣ꯫ ꯅꯐꯤꯗꯣ ꯂꯣꯏ ꯆꯣꯠꯂꯤ, ꯑꯃꯨꯛ ꯅꯥꯕ ꯇꯥꯔꯤ꯫ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯂꯨ ꯆꯣꯆꯣ꯫ ꯑꯗꯨꯒꯅꯤ, ꯏꯆꯦꯒꯤ ꯅꯥꯛꯇ ꯐꯝꯗꯨꯅ ꯃꯩ ꯇꯤꯛꯎ ꯂꯥꯛꯎ ꯂꯩꯔꯪ ꯃꯄꯥ ꯑꯁꯤꯗ꯫ ꯊꯔꯣꯅ, ꯍꯣꯏ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯔꯣ ꯑꯗꯨ ꯃꯐꯤ ꯆꯣꯠꯄꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯄ ꯆꯪꯈ꯭ꯔꯤ꯫ ꯊꯔꯣ ꯃꯐꯤ ꯑꯁꯦꯡꯕ ꯑꯃ ꯍꯣꯡꯗꯣꯛꯂꯒ ꯃꯆꯦꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯪ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯊꯔꯛꯂꯤ꯫ ꯊꯝꯕꯥꯜꯅ, ꯊꯔꯣ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯩꯗꯤ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯗꯨꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯨꯔꯤ꯫ ꯊꯔꯣꯅ, ꯏꯆꯦ,
ꯑꯁꯤ ꯍꯥꯏꯔꯒ ꯊꯔꯣ ꯑꯗꯣ ꯋꯥ ꯃꯈꯥ ꯇꯥꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯟꯖꯅꯩ꯫ ꯃꯍꯥꯛꯅ ꯉꯁꯥꯏ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯊꯦꯡꯅꯈꯤꯕ ꯑꯗꯨ ꯃꯁꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯁꯤꯔꯥ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒ ꯃꯁꯤꯅ ꯀꯤꯈꯤꯗ꯭ꯔꯥ ꯑꯁꯤ ꯈꯟꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯗꯣꯛꯂꯔꯣꯏꯒꯤ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯔꯒꯤ ꯆꯞ ꯆꯥꯅ ꯂꯦꯞꯂꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯊꯔꯣꯅ ꯍꯥꯏꯔꯛꯂꯤ, ꯏꯆꯦ, ꯑꯩꯅ ꯁꯨꯝ ꯂꯥꯛꯄꯗ ꯑꯃꯝꯕꯗ ꯂꯤꯟ ꯃꯃꯩ ꯅꯦꯠꯂꯨꯔꯤ꯫ ꯂꯤꯟ ꯑꯗꯣ ꯇꯪꯂꯩ ꯑꯣꯏꯅꯁꯨ ꯇꯧꯏ꯫ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯆꯤꯛꯇꯣꯏꯒ ꯇꯥꯟꯅꯔꯛꯏ꯫ ꯐꯤ ꯐꯤ ꯀꯥꯝꯗꯨꯅ ꯂꯤꯟ ꯎꯔꯨꯕꯗ ꯑꯩꯗꯤ ꯃꯤꯍꯨꯜꯒ ꯁꯨꯗ꯭ꯔꯤ꯫ ꯊꯝꯕꯥꯜꯅ ꯑꯃꯝꯕꯗ ꯆꯠꯂꯕꯗꯤ ꯅꯪꯕꯨ ꯀꯗꯥꯏꯅꯣ ꯀꯔꯤꯅꯣ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯌꯦꯡꯕ ꯌꯥꯗ꯭ꯔꯣ? ꯁꯣꯏꯕ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯈꯖꯤꯛꯇꯗ ꯁꯤꯔꯝꯅꯤꯗ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯀꯔꯤꯃꯇ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇ꯭ꯔꯤꯕꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯃꯃꯩ ꯈꯛ ꯅꯦꯠꯂꯝꯕ ꯑꯗꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯝꯕꯗꯒ ꯄꯥꯈꯣꯟꯒ ꯆꯠꯂꯝꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦꯁꯤ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯂꯣ꯫ ꯏꯆꯦ ꯆꯥꯛ ꯂꯣꯏꯁꯤꯜꯂꯒ ꯊꯤꯔꯒꯤ ꯑꯗꯨꯒ ꯆꯥꯊꯣꯛꯂꯁꯤ꯫ ꯑꯗꯨꯒ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯇꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯃꯁꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯥꯏꯉꯝ ꯇꯧꯉꯝꯗ ꯊꯔꯣ ꯑꯗꯣ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯍꯣꯏ ꯏꯆꯦ, ꯊꯔꯣ ꯃꯁꯤꯒꯤ ꯃꯐꯝꯗ ꯃꯤꯅꯝꯂꯤ ꯍꯥꯏꯕ ꯃꯁꯥꯁꯨ ꯈꯪꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯤꯔꯦꯞꯅꯤ ꯃꯁꯤꯒꯤ ꯃꯐꯝꯗ ꯑꯆꯨꯝꯕ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯌꯨꯝ ꯑꯁꯤꯒꯤ ꯑꯅꯧꯕ ꯍꯣꯡꯉꯛꯄꯒ ꯑꯣꯏꯔꯤ ꯑꯃꯨꯛ ꯁꯣꯏꯗꯅ ꯀꯤꯔꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯁꯤ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯂꯣꯠꯈꯤꯕꯅꯤ꯫ ꯊꯝꯕꯥꯜꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯆꯥꯃꯤꯟꯅꯔꯤ꯫ ꯅꯣꯡꯅ ꯂꯦꯞꯇꯨꯅ ꯆꯨꯕꯒ ꯃꯩꯒ ꯃꯝꯂꯤ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯣꯟ ꯐꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯆꯥꯅ ꯊꯅꯝꯂꯒ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯉꯟꯇꯥꯅ ꯇꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯅꯣꯡ ꯆꯨꯕꯒ ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯅꯤ ꯈꯜꯂꯤ꯫ ꯊꯝꯕꯥꯜ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯕ ꯑꯗꯨꯋꯥꯏꯗꯅꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯐꯃꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯊꯝꯕꯥꯜꯁꯨ ꯀꯣ ꯀꯃꯣꯟꯒꯤ ꯍꯦꯛ ꯇꯥꯏꯅꯈꯤꯕꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯊꯔꯣꯗꯤ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃ ꯃꯃꯤꯠ ꯑꯅꯤ ꯑꯗꯣ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯉꯁꯥꯏꯒꯤ ꯈꯣꯡꯅꯥꯡꯒꯤ ꯃꯁꯥꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯍꯦꯛꯇ ꯎꯔꯛꯏ꯫ ꯊꯔꯣꯒꯤ ꯋꯥꯈꯜ ꯑꯗꯨ ꯇꯨꯁꯣꯟ ꯃꯟꯁꯣꯟꯅꯔꯤ꯫ ꯇꯨꯝꯊꯒꯦ ꯇꯧꯕꯒ ꯃꯁꯥ ꯑꯗꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ꯫ ꯑꯃꯨꯛꯁꯨ ꯀꯤꯕ ꯐꯥꯎꯏ꯫ ꯋꯥꯅ ꯐꯛꯂꯣꯡ ꯑꯣꯏꯕꯒ ꯃꯁꯥ ꯑꯗꯨ ꯑꯃꯨꯛ ꯀꯩꯗꯧꯔꯛꯀꯗꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯇꯨꯝꯂꯤꯉꯩꯗ ꯉꯁꯤꯗꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯖꯥꯠ ꯖꯥꯠ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯛꯂꯤ꯫ ꯊꯔꯣ ꯑꯗꯨ ꯁꯥꯅꯃꯛꯀꯤ ꯂꯥꯛꯀꯗ꯭ꯔꯥ ꯇꯝꯅꯔꯥꯏ ꯑꯃ ꯍꯦꯛꯇ ꯃꯑꯣꯟꯅꯤ ꯉꯁꯤ ꯊꯔꯣꯅ ꯈꯜꯂꯤꯕ꯫ ꯃꯁꯤꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯡꯈꯜ ꯃꯅꯨꯡꯗꯒꯤ ꯌꯦꯡꯉꯤ꯫ ꯃꯁꯤꯗꯤ ꯋꯥꯃꯟꯕꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯈ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯉꯤ꯫ ꯃꯁꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯤꯞꯂꯤꯕ ꯀꯥꯡꯈꯜ ꯑꯅꯤꯗꯨꯒꯤ ꯃꯌꯥꯏꯗ ꯃꯨꯁꯤ ꯉꯥꯟꯕ ꯂꯩꯇꯟ ꯑꯃꯝꯕ ꯑꯗꯨ ꯊꯥꯜꯂꯤꯕꯅꯤ꯫ ꯊꯔꯣꯅ ꯅꯝꯐꯨꯗ ꯇꯨꯝꯅꯕ ꯍꯣꯠꯅꯩ꯫ ꯍꯌꯦꯡꯗꯤ ꯅꯣꯡꯉꯥꯜꯂꯛꯄꯒ ꯍꯣꯇꯦꯜꯒꯤ ꯆꯠꯀꯗꯕꯅꯤ ꯑꯁꯤ ꯈꯜꯂꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀꯤꯔꯕꯁꯨ ꯀꯤꯅ ꯈꯪꯍꯧꯗꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯍꯣꯇꯦꯜꯒꯤ ꯀꯨꯞꯅꯣꯝ ꯃꯌꯥꯝ ꯑꯃ ꯁꯨꯔꯨꯕꯅ ꯃꯃꯤꯠ ꯑꯅꯤ ꯑꯗꯣ ꯂꯣꯠꯊꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯃꯍꯥꯛ ꯃꯪ ꯑꯃ ꯃꯪꯕ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯪꯂꯤꯕ ꯃꯪ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨ ꯎꯕ ꯍꯧꯔꯛꯂꯤ꯫ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯎꯔꯛꯏ꯫ ꯃꯪ ꯑꯗꯨꯗ ꯏꯆꯥꯎ ꯆꯥꯎꯕ ꯃꯈꯩ ꯊꯔꯣꯁꯨ ꯑꯉꯥꯡ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯎꯔꯛꯏ꯫ ꯑꯉꯥꯡ ꯑꯃꯅ ꯑꯁꯨꯝꯅ ꯃꯆꯤꯜꯗ ꯁꯣꯜꯂꯤ, ꯎꯗꯒꯤ ꯆꯥꯎꯕ ꯈꯣꯡꯅꯥꯡꯅꯤ, ꯃꯅꯥ ꯄꯨꯡꯕ ꯍꯩꯅꯧꯅꯤ, ꯇꯦ ꯇꯦꯅꯧꯋꯥ, ꯀꯩꯁꯥꯝꯄꯥꯠꯀꯤ ꯇꯦꯅꯧꯋꯥ, ꯍꯩꯅꯧꯅ ꯃꯨꯜꯂꯒ ꯇꯦꯅꯧꯋꯥꯅ ꯍꯔꯥꯎꯏ, ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤꯉꯩꯗ ꯈꯣꯡꯅꯥꯡ ꯃꯁꯥꯗꯨꯗꯒꯤ ꯑꯉꯥꯡ ꯑꯃ ꯈꯣꯡꯅꯥꯡ ꯃꯁꯥ ꯇꯦꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯏ꯫ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯦꯛ ꯇꯥꯔꯛꯄꯒ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯅꯨꯡ ꯑꯃꯗ ꯌꯩꯁꯤꯜꯂꯒ ꯑꯉꯥꯡ ꯃꯆꯥ ꯑꯗꯨ ꯁꯤꯈ꯭ꯔꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯒꯤ ꯃꯊꯛꯇ ꯐꯜ ꯂꯥꯎꯅ ꯆꯨꯝꯈꯠꯈ꯭ꯔꯤ꯫ ꯊꯔꯣ ꯃꯪꯗꯨ ꯃꯪꯂꯨꯕꯗ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯃꯁꯥ ꯑꯗꯨ ꯑꯀꯤꯕ, ꯃꯤꯄꯥꯏꯕ, ꯊꯀꯠꯄ ꯑꯍꯨꯝꯅ ꯄꯨꯟꯁꯤꯜꯂꯤ꯫ ꯀꯤꯕꯅ ꯃꯁꯥ ꯑꯗꯨ ꯅꯤꯛꯄꯅ ꯈꯜꯂꯨꯕꯗ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯕꯣ? ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯇꯝ ꯑꯗꯨ ꯅꯣꯡꯌꯥꯏ ꯃꯇꯨꯡꯅꯤ꯫
pung ama ani chawrakna taraklaba matamni mikap thorakpa matang aduda nong adusu adumak thili ahing aduda lepa leita chuduna leirammi jinga mathak aduda nong tabagi makol marak aduda yena kharom thangba tharona hibliba adomda khongthang makol ama tarai mi satpadawna makol adu tabada tharogi masado swai hek lawi asidi aikoi sena haiba aina ngarang nongalamdaida takhibado khongthang makol adumaknida sanamaki aikoi ingkol sida huran basanglabra aibu isi hauduk usira hauduk laroigi masu asuk yamna nungaina tumnasibo adudi ai haujik kaidobatai chanana huran basina changaktuna thongnam khairak kaidobata ikutta khotlai ama paituna huran bagi mako natragana makhuda thomatari madudata ai pengani aswai sidi yum lana tai ahing sida laikai tanaba huran basangi haituna lawbasu kanasu tabiroi ai haujik kaidobatari ahing sida ai mapal thokpasu soidana khudong thiba nangba yai mapal phawdi thoklaroi tharo asumna khalingai mapal lomdagi taramba khongthangi makol ado takhidri pungsik eksi e handak mukti yenakha adomdagi kanagumba amana yangkok ama paituna sing khaibagumna makol tara e yenakha adomda makol ado taba khaktada tharo ado to khyau sungi aduga amuksu yumthak aduda laisring saibagumna makol ama tarakli makol duna amuk tharo ado yumthak aduda yengkhatli tharo thamoi de khalli thariba makolsi isam samba makol nati ngasigi hingasida yumthakta laisring sairakli basi soidana laisring saibi oigani aduga yena khada tariba makolsi soidri aikhoigi yumsi ngasigi hingsida tamnari nong marak aduda laising saiba adudi leplamdi ahing aduda khonjel thokna masi adu tanaba haituna kauge hairabasu khonjel thokna kauba ngamdri masa adu pakatpa thagatpana phamung aduda utubi gumna masa adu tumina tasinduna pombi aduna koktigi ton fauba subsinduna lai mahakti kibana pombi adugi manung aduda humang kangli pakatpana sor adu saungna honba horakli kharaga kiduna laingaida yena kha adomdagi angang nupi masa amana ningamdana hikna kappagi makol lama tarakli madumna makol adu kappagi tarobadagi tharogi lawailoton adu sam adu chap yongli aduga asumna nasolnana masilda soli karino ai ngasida kappagi khonjal ama aikhoigi maning maya sida tariba makol asibo onthongna akhiba hainadaba haibado amukta tadriba makol amani aibu kaidawdoino chanamaki makol asibo mani tamnaba haibado asi oidoini ahing suppa asumna tawrabadi kamdawni aidi ahingsi tumthaba yararoi tharogi masa adu kibana loiri tumlambadagi maki faklang ahoba wagi faklong oibana mapal ado irai laina faktokuna yengba yai mapalda amamba aduda kanano leiribano haituna sanamaki yenglagi lepli tharo maki phaklanglom thangba yepsiliba kangkhal ado makotna haido i aduga mamit ani aduna faklang ahoba aduda mapalda kari lai haituna amuktang koyengi amamba aduda mahakju khangi karibu ugadabno haiba adumne hek faklang ahoba aduda yengningaida faklang aduda khut amana sangna khujil atumbagumna khoro khotpa horakli adumna khotpagi makol adu tarobadagi amuka hena masa adu haujikne hena kiba helakli tharo yanglamba adu toktuna kangkhal adu amuk prap yapsilli aduga phajub aduna koktugi ton fauba amuk subsinduna tumina khangduna lai tharo ki masa adu nikpuna loiri phamung aduda makol adusu lepti nupi masa amadusu adumak kappi tharo manakong mena khangi kina adumak akiba ado khangba ngamdratuna matamnaga thingjelakpana tumthakri adumna tumthakibana mahaki masa ado makholsing ado karimada takidri
Thambal nongalamdai matam aduda ngantana mikap thorakli. Mikap adu hek thorakpaga mapalda thongal lomda diesel auto do thausilakpagi makhol ama tarai. Thambal na nongalakle sidi auto khongisina ini soro natro. Ini soro yoksilakli. Tharo dubu hawat khrabazala. Thong hangdokpagi magi he hawatpagi makhol adu tadida ngasidia. Asi hairaga Thambal adu famungdagi hawgalakli. Mapaldagi soro na tharo tharo asi haiduna mapaldagi launa khonjil amada kauba tarakli. Thambal su khangli ngasidi tharo adu nahan makai hawatpa matam aduda hawatri. Ngasidi hawatlamdri tharo adu. Thambal sorogi makhol tabada kankal haidoklaga tharo adu hawdokli. Tharo di phaijumna koktagi ton fauba khumjilaga masa adu konsillaga tumduna lairamli. Thambal na tharo bu masa numduna hawdokli. Adubu tharo di masa adu mai haukai saduna laihau hauduna lairamli. Madu ubada Thambal adu pakatli. Thambal prep thong hangdoktuna thonga lomda auto leiba adomda prep chelakli. Sorogi manakta aduga hairakli. Ine soro ine sawadi aikoi tharo do laihau kanna hauri ngarang ahingdagini nahan makai hagwatpa matamdagi kaidawrabano khangdi ngasidi thiengi da haiduna yenglubani aisu hawjikta khanglibani. Soro na o phare masa ngamdrabani na ngasidi potharasanu hayeng pharakanda hekpuna satminaba haiduni. Nonga subaga nungsaga sabaga ani asina tawrini. Aisu salage angang ado naba fanaba honoko. Soro do wakhaldi nungaijadi tharo nari haina tabada soro diesel auto adu tongduna adumak satkri. Thambal su soro na hek satkibaga imungda prap chanchilakli. Soro gi khanbada Thambal su nungaijaramdi karam na mathanta hotel adu honagadaba khanbada Thambal na tharo adu phajub arumba ama supsin biri. Laihau hauri bani haiduna tawriba adu tharo adu karigumbada maya adu krak siksilli. Thambal na tharo phatesi tahoide habani yengu iseda nayado chiksanganu phati. Tharo masena hairiba adu karimada tabanati karimata khangbanati adumak mamit ani adu usinduna tumboi kariboi masa adu niktuna lai. Thambal na tharogi makhong ayingba adu amuk noibirei. Laibak amuk pai phajub arumba mayam ama mathakta supsinbi. Adumna tawbadagi tharo adu masanikpa arum laihau hauba adu khara fari. Tharo na adumna khara farakpada masa singdokli. Aduga lairang mai thagatli Thambal adu. Ingkholdu da hauba nongmang khamana khara heklaga lairang aduda mai thagatlaga ising khara hapdaga chapu masa amada nongmang khamana adu futli. Makoina lairiba mafam masi main road tagi khara manung sangsinba mafam ama khakni. Aduna narak yelakpa matamda hanadagi su hidak laisilaga thamdrabadi pharmacy tana setlaga hidak laigadaba adu piwam masida tharo mathanda yum masida thanamba yaroi. Aduna upai laitraduna nongmang khamana adu futli. Tharo do nongmang khamana afutpa mahi adu tengkot masa amada haptuna khajik pithai. Nongmang khamahi adu pithakpadagi masa adu khajikti nena tabadawna tawri. Thambal na tharo khara pharabana sado. Tharo na oh khara phari si. Thambal na nang mungarang numidang tumthakibaga nasado karimata tahawdadaine. Tharo na khangdri si aisu karamna laihau hauramlibano. Tharo adumna laihaugi matangda wari sarakpa matamda ngarang numidang thokiba ahingi thawdoksing ado amuk ningsinglai. Thawdoksing adu ningsinglakpada masa adu nikpa pakatpa thakatpa horakli. Masa adu ihai hainadabagumna phawba horakli. Aduba simbal thongdadi karimata haidokti. Tharo adu masa adu pumbangna hiptuna adumak leiri. Thambal na kaidoragi nangna amuk ungduna leirido. Tharo na kaisu tawdida isi. Thambal na nang nasado khara nungairabanina lehau haibasitiko tamba ngamdi. Ai pharmacy faudang salhorukigi aduga nang hidak lairukigi ise kuiroi
ꯆꯥꯛꯁꯨ ꯉꯁꯥꯏꯅ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤ ꯆꯥꯒꯪ ꯈꯔꯒ ꯊꯨꯝ ꯈꯔ ꯇꯣꯠꯂꯒ ꯆꯥꯔꯣ ꯀꯣ ꯅꯁꯥꯗꯣ ꯂꯩꯍꯧ ꯍꯧꯔꯕꯅꯤꯅ ꯑꯗꯨꯒ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯁꯤꯟꯅꯕ ꯏꯁꯤ ꯀꯨꯏꯔꯛꯂꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯥꯜ ꯑꯗꯨ ꯄ꯭ꯔꯞ ꯐꯥꯔꯃꯥꯁꯤ ꯇꯥꯅ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯈ꯭ꯔꯤ ꯊꯥꯔꯣ ꯃꯊꯟꯇꯅꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯍꯨꯏꯅꯥꯎ ꯃꯆꯥ ꯕꯨꯕꯨꯒ ꯂꯣꯏꯅꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯇꯧꯏ ꯊꯥꯔꯣ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯑꯃꯨꯛ ꯂꯩ ꯅꯥꯕꯁꯤ ꯑꯩꯗꯤ ꯀꯌꯥꯗꯤ ꯍꯩꯅꯖꯗꯕꯅꯤꯀꯣ ꯉꯔꯥꯡ ꯅꯣꯡ ꯆꯣꯠꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏ ꯑꯩꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯩꯗꯤ ꯑꯅꯥꯕ ꯑꯣꯏꯔꯦꯗꯣ ꯑꯁꯤ ꯈꯜꯂꯤ ꯊꯥꯔꯣ ꯑꯗꯨ ꯃꯃꯤꯠ ꯑꯗꯨ ꯑꯗꯨꯃꯛ ꯎꯏꯁꯤꯜꯂꯒ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯗ ꯎꯕ ꯍꯧꯔꯛꯂꯤ ꯈꯣꯡꯅꯥꯡ ꯃꯁꯥꯗꯒꯤ ꯌꯦꯡꯉꯛꯄ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯗꯨ ꯑꯃꯨꯛ ꯎꯔꯨꯕꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯄꯥꯡꯊꯣꯔꯛꯏ ꯊꯥꯔꯣ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯕꯒ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯤꯞꯂꯤꯕ ꯃꯄꯥ ꯑꯗꯨꯃꯛꯇꯗ ꯏꯪꯈꯣꯜꯗꯨꯗ ꯍꯧꯕ ꯀꯧꯕꯤꯂꯤꯌꯥ ꯎꯒꯤ ꯆꯥꯎꯈ꯭ꯔꯕ ꯃꯁꯥ ꯑꯃꯈꯛ ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯗ ꯕ꯭ꯔꯦꯛ ꯍꯥꯏꯅ ꯇꯦꯛꯂꯒ ꯅꯟꯁꯤꯟꯗꯨꯅ ꯇꯥꯔꯛꯂꯤ ꯃꯗꯨꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯊꯛꯀꯤ ꯖꯤꯡꯒ ꯑꯗꯨ ꯀꯨꯠꯂꯤ ꯀꯧꯕꯤꯂꯤꯌꯥ ꯄꯥꯝꯕꯤꯒꯤ ꯃꯁꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯈꯪꯍꯧꯗꯅ ꯇꯥꯔꯛꯄꯗ ꯊꯥꯔꯣ ꯑꯗꯨ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯗ ꯌꯦꯡꯈꯠꯂꯤ ꯃꯁꯤꯜꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯑꯣꯏꯃꯥ ꯑꯩꯕꯨ ꯁꯤꯔꯝꯅꯤꯗ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏ ꯖꯤꯡꯒꯁꯤꯗꯤꯀꯣ ꯐꯖꯔꯦꯗꯅ ꯇꯦꯛꯐꯝ ꯇꯥꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯖꯤꯡꯒ ꯃꯊꯛꯁꯤꯗꯕꯨ ꯐꯖꯅ ꯀꯨꯠꯂꯦꯗꯅ ꯑꯩꯈꯣꯏ ꯏꯆꯦ ꯎꯔꯕꯗꯤ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯔꯔꯣꯏ ꯊꯥꯔꯣ ꯑꯗꯨ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯤ ꯃꯁꯥꯒ ꯉꯝꯗꯕꯒ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯕꯨꯕꯨ ꯑꯗꯨ ꯃꯍꯥꯛꯅ ꯍꯤꯞꯂꯤꯕ ꯀꯥꯡꯈ ꯃꯈꯥ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯧꯅ ꯈꯣꯡꯕ ꯍꯧꯔꯛꯂꯤ ꯃꯇꯝꯅ ꯑꯌꯨꯛ ꯑꯣꯏꯔꯕꯁꯨ ꯑꯀꯤꯕꯒꯤ ꯃꯅꯤꯜ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯔꯛꯂꯝꯃꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯕꯨꯕꯨ ꯑꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯡꯉꯤ ꯕꯨꯕꯨꯅ ꯑꯗꯨꯝꯅ ꯇꯧꯕ ꯇꯥꯔꯒ ꯊꯥꯔꯣ ꯑꯗꯨ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯈꯜꯂꯤ ꯃꯁꯥꯒ ꯈꯔ ꯉꯝꯗꯗꯅ ꯂꯩꯔꯤꯉꯩ ꯕꯨꯕꯨꯅ ꯂꯥꯛꯇꯨꯅ ꯈꯣꯡꯕ ꯑꯗꯨꯅ ꯃꯁꯥ ꯑꯗꯨ ꯂꯩꯇꯥꯕ ꯌꯥꯗ꯭ꯔꯤ ꯍꯨꯏ ꯈꯣꯡꯕ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯍꯦꯟꯅ ꯃꯁꯥ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯒ ꯃꯗꯨꯅ ꯍꯦꯟꯅ ꯍꯩꯅꯍꯟꯗ꯭ꯔꯤ ꯊꯥꯔꯣꯒꯤ ꯃꯁꯥ ꯑꯗꯨ ꯏꯄꯥꯟ ꯄꯥꯟꯖꯩ ꯕꯨꯕꯨꯅ ꯑꯗꯨꯝꯅ ꯂꯦꯞꯇꯨꯅ ꯈꯣꯡꯂꯛꯄꯗꯨꯗ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯖꯥꯠ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ ꯀꯥꯡꯈ ꯑꯗꯨꯗ ꯀꯔꯤ ꯂꯩꯔꯕ ꯖꯥꯠꯅꯣ ꯄꯥꯛꯊꯔꯒ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯍꯦꯛ ꯌꯦꯡꯕꯒ ꯀꯔꯤꯃꯠꯇ ꯀꯥꯡꯈ ꯃꯈꯥ ꯑꯗꯨꯗ ꯂꯩꯕ ꯎꯗꯦ ꯊꯥꯔꯣꯅ ꯕꯨꯕꯨ ꯑꯗꯨ ꯍꯧꯅ ꯈꯣꯡꯂꯤꯕ ꯑꯗꯨ ꯈꯣꯡꯗꯅꯕ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯤ ꯑꯗꯨꯕꯨ ꯕꯨꯕꯨꯗꯤ ꯈꯣꯡꯕꯁꯨ ꯂꯦꯞꯇꯦ ꯕꯨꯕꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯈꯣꯡꯕ ꯍꯦꯟꯖꯤꯜꯂꯛꯂꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯝꯕꯥꯜ ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯤꯗꯥꯛ ꯂꯩꯔꯨꯔꯒ ꯄ꯭ꯔꯞ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯤ ꯑꯌꯨꯛ ꯑꯣꯏꯖꯔꯕꯁꯨ ꯃꯈꯣꯏ ꯑꯗꯨꯋꯥꯏꯗꯨ ꯃꯤꯒꯤ ꯏꯇꯥ ꯇꯥꯗꯕ ꯃꯐꯝ ꯑꯣꯏꯕꯅ ꯃꯅꯨꯡ ꯈꯔ ꯍꯟꯖꯤꯟꯕ ꯂꯝꯍꯥꯡꯒ ꯅꯛꯅꯕ ꯑꯣꯏꯕꯒ ꯃꯤꯁꯨ ꯀꯌꯥ ꯆꯠꯅꯗꯦ ꯊꯝꯕꯥꯜ ꯃꯅꯥꯎꯅꯨꯄꯤ ꯃꯊꯟꯇ ꯌꯨꯝꯗ ꯊꯅꯝꯕ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯖꯗꯦ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯂꯥꯛꯄꯅ ꯈꯣꯡꯅꯥꯡ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯂꯤ ꯈꯣꯡꯅꯥꯡ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯄꯤꯛꯇ꯭ꯔꯨꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯁꯟ ꯁꯥꯗꯨꯅ ꯈꯣꯡꯅꯥꯡ ꯃꯌꯥ ꯑꯗꯨꯗ ꯆꯠꯂꯝꯕ ꯑꯗꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯒ ꯀꯩꯒ ꯃꯄꯥ ꯆꯥꯅꯈꯤꯕꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯑꯍꯨꯝꯒꯤ ꯈꯦꯠꯅꯕ ꯂꯩꯇꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯊꯤ ꯐꯣꯡꯂꯛꯂꯤ ꯑꯉꯥꯡ ꯃꯆꯥ ꯑꯗꯨ ꯁꯟ ꯁꯥꯗꯨꯅ ꯆꯠꯂꯝꯕꯗꯒꯤ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯄꯒꯤ ꯃꯤꯅꯤꯟꯈꯣꯜ ꯐꯪꯕꯗ ꯈꯣꯡꯅꯥꯡ ꯃꯁꯥꯗꯨꯗ ꯄ꯭ꯔꯞ ꯀꯥꯈꯠꯈ꯭ꯔꯦ ꯁꯥꯅꯃꯛꯀꯤ ꯑꯉꯥꯟꯕ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯁꯟ ꯁꯥꯗꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯀꯥꯈꯠꯂꯤꯕ ꯑꯗꯨ ꯃꯃꯤꯠ ꯃꯪꯅ ꯎꯔꯨꯔꯤ ꯊꯝꯕꯥꯜ ꯑꯗꯨ ꯃꯆꯤꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯤꯠꯇ ꯄꯪꯎꯗ ꯎꯕꯗꯤ ꯅꯠꯇꯦꯀꯣ ꯀꯩꯅꯦꯒꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯤꯔ ꯁꯥꯔ ꯅꯣꯡꯁꯤꯁꯨ ꯃꯪꯁꯤꯜꯂꯛꯏ ꯇꯧꯔꯤꯁꯤ ꯑꯁ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯔꯁꯅꯨ ꯑꯩ ꯌꯨꯝ ꯌꯧꯅꯕ ꯄ꯭ꯔꯞ ꯆꯠꯍꯧꯕꯅ ꯐꯔꯤ